Production. ꯃꯌꯥꯝ ꯉꯁꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯇꯧꯖꯔꯒꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤ ꯆꯥꯖꯕꯁꯦ ꯑꯩꯅ ꯆꯥꯖꯕꯁꯦ ꯑꯗꯣ ꯃꯌꯥꯝꯗ ꯀꯔꯦꯝꯅꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯝ ꯑꯩꯅ ꯉꯁꯤꯒꯤ ꯈꯔ ꯊꯣꯡꯕꯗꯣ ꯆꯥꯖꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯦꯅꯦꯜꯁꯤꯒ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯑꯃꯅꯤ ꯈꯟꯅ ꯊꯥꯡꯒꯠꯆꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯕ ꯅꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯗꯤ ꯍꯥꯞꯆꯔꯣꯏ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯋꯥꯕꯗꯣ ꯀꯩꯅꯣ ꯈꯪꯉꯦꯕꯀꯣ ꯑꯋꯥꯕꯗꯨꯒ ꯁꯔꯨꯛ ꯆꯥꯏ ꯑꯗꯣ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯐꯥꯎꯋꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯇꯧꯖꯔꯨꯕ ꯊꯕꯛꯇꯨꯁꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯃꯅꯤ ꯈꯟꯅ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯆꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯋꯥꯔꯧꯕꯤꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯃꯌꯥꯝꯅ ꯑꯗꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛꯇ ꯊꯥꯡꯒꯠꯆꯒꯦꯕꯀꯣ ꯌꯦꯡꯁꯤꯅꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯄꯨꯡ 12ꯒ ꯃꯤꯅꯤꯠ 15ꯔꯣꯝ ꯇꯥꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯈꯤꯇꯪ ꯉꯟꯅ ꯆꯥꯛ ꯆꯥꯔꯒꯦ ꯑꯌꯨꯛꯇ ꯉꯁꯤ ꯀꯩꯅꯣ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯐꯖꯅ ꯇꯧꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯀꯩꯁꯨꯝ ꯌꯥꯝ ꯏꯆꯝ ꯆꯝꯕꯗꯅꯦ ꯃꯌꯥꯝꯁꯦ ꯑꯁꯤꯒ ꯑꯩꯅ ꯕꯣꯔꯥ ꯈꯔ ꯇꯧꯔꯦ ꯑꯩꯒꯤ ꯕꯣꯔꯥꯁꯦ ꯀꯩꯅꯣꯒ ꯈꯥꯃꯦꯟꯒ ꯑꯗꯨꯒ ꯚꯦꯔꯤꯒꯅꯦꯕꯀꯣ ꯃꯌꯥꯝ ꯑꯁꯤꯅ ꯑꯊꯨꯝꯕ ꯈꯛꯇꯪ ꯂꯩꯔꯦ ꯁꯪꯒꯣꯝ ꯑꯗꯩꯗꯤ ꯇꯤꯜꯍꯧ ꯑꯗꯩꯗꯤ ꯃꯣꯔꯣꯛ ꯊꯕꯤ ꯈꯛꯇꯪ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯅꯅꯦ ꯑꯁꯤꯒ ꯃꯌꯥꯡꯕꯒꯤ ꯕꯣꯔꯥ ꯈꯔ ꯍꯧꯕ ꯑꯗꯨ ꯇꯣꯉꯥꯟꯅ ꯈꯔ ꯊꯝꯃꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨ ꯆꯤꯅꯤ ꯆꯥꯛ ꯈꯔꯒ ꯆꯥꯛ ꯃꯔꯛꯇ ꯉꯁꯥꯏ ꯃꯣꯇꯣꯔꯒ ꯌꯥꯎꯋꯦꯕꯀꯣ ꯃꯌꯥꯝ ꯀꯥꯝꯕꯗ ꯑꯗꯣ ꯃꯌꯥꯝꯁꯦ ꯎꯁꯤꯅ ꯎꯇꯤꯅꯦꯕꯀꯣ ꯎꯇꯤ ꯑꯁꯪꯕ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯑꯁꯪꯕꯒꯤ ꯃꯅꯥ ꯃꯁꯤꯡ ꯑꯝꯇ ꯂꯩꯇꯦꯕꯀꯣ ꯑꯗꯨꯅ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯗ꯭ꯔꯦ ꯆꯨꯝꯅꯒꯤ ꯑꯗꯨꯝ ꯎꯇꯤ ꯊꯣꯡꯉꯦꯕꯀꯣ ꯑꯩꯒꯤ ꯎꯇꯤꯁꯦ ꯃꯣꯇꯣꯔ ꯑꯉꯧꯕ ꯅꯠꯇꯦ ꯑꯁꯪꯕ ꯎꯇꯤꯅꯦꯕꯀꯣ ꯃꯌꯥꯝꯁꯤꯅ ꯑꯗꯣ ꯃꯌꯥꯝꯁꯤꯅ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯍꯤꯟꯖꯥꯡ ꯈꯛꯇꯪ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯊꯦꯜꯁꯦ ꯁꯤꯅꯦꯕꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ 12:30 ꯇꯥꯗꯤ ꯇꯧꯔꯦꯕꯀꯣ ꯇꯧ ꯍꯣꯠꯅꯔꯤꯉꯩꯗ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯆꯥꯛ ꯑꯗꯨ ꯃꯌꯥꯝꯗꯣ ꯎꯠꯈ꯭ꯔꯦꯗꯅꯀꯣ ꯃꯌꯥꯝꯁꯦ ꯕꯣꯔꯥꯒ ꯂꯩꯖꯔꯦ ꯑꯗꯩ ꯎꯇꯤ ꯈ꯭ꯋꯥꯏꯗꯒꯤꯗꯤ ꯎꯇꯤꯁꯦ ꯑꯁꯤꯅꯤ ꯃꯌꯥꯝ ꯆꯥꯅꯤꯡꯉꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯃꯌꯥꯝ ꯏꯪꯉꯤꯕꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯅꯅꯦ ꯑꯋꯥꯊꯕꯤ ꯍꯥꯞꯀꯦ ꯍꯥꯏꯅ ꯇꯧꯕꯀꯣ ꯑꯋꯥꯊꯕꯤꯁꯦ ꯂꯩꯇꯕ ꯑꯋꯥꯊꯕꯤꯁꯦ ꯑꯃꯨꯟꯕ ꯉꯥꯛꯇ ꯂꯩꯔꯝꯃꯦꯕꯀꯣ ꯑꯁꯪꯕ ꯑꯃꯐꯥꯎ ꯊꯣꯛꯇꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯑꯗꯨꯒ ꯑꯣꯜꯀꯣꯕꯤꯁꯨ ꯑꯣꯏꯅ ꯍꯥꯞꯆꯜꯂꯦ ꯁꯥꯕꯅ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯏꯁꯣꯔꯒꯤꯗꯤ ꯁꯨꯃꯥꯏꯅ ꯍꯥꯎꯔꯦ ꯆꯥꯛ ꯆꯥꯕꯒ ꯏꯁꯤꯡ ꯊꯛꯎꯕꯁꯦ ꯑꯁꯤꯅ ꯆꯥꯛ ꯆꯥꯅꯤꯡꯉꯣ ꯌꯥꯔ ꯃꯌꯥꯝꯁꯤꯅ ꯃꯌꯥꯡꯕꯒꯤ ꯕꯣꯔꯥ ꯃꯣꯔꯣꯛ ꯆꯤꯛꯄ ꯆꯤꯛꯑꯗꯤ ꯃꯍꯥꯎ ꯃꯣꯔꯣꯛ ꯆꯤꯛꯑꯒ 하나 얘는 미리 뭐야? 맛있는 거 먹어. 좀 봐볼래?
생각하자. Vẫn nghe quăng nó xong rồi đó. Ito maya, kaya talaga. Ay sak sawa kar tapya ko aduna sabi bito singa ri mayam sangi dara ko aduna dum wesi na batawr ke matang siga ado mayam na ano bisin naw sin na iki video siga jengbi ba nong na jengbi ram ba oina kadi mayam subscribe to sandu mo like to yo aduka faja ba ne dum comment dum to biro ba ko bet comment ngadi bi da kano no si biduna mayam thamon ma dia ba ko ado mayam chak to po warga sangom de thakini na hai boi do ra chắc thì sao bảo khá dòng luôn đi đâu mà trang trí thôi mà cái con mẹ